Narcotics and Border Affairs NAP Manipur ki DSP oina thau purambi thaunauzam BRINDA gi mathakta MD Masle alias Masleudina Manipur Human Rights Commission da case ama file tawkre. Assam Assembly ningthammi pham satharingai ngasi United Manipuri Association Assam Uma gi lamjing makhada Assam gi Manipuri singna Guwahati ki Dispur last gate ta Assam laigakna Manipuri Autonomous Council pigadabani haibgi dabi tawduna wakat mifam sathakre. Migi mapotna ipot sare iramlen asi miramlen oikhigadaure haina NUPI SAMAJ ki President Thokcham Ramani na phongdokre. Wafam asing asi All Manipur Women Social Reformation and Development SAMAJ NUPI SAMAJ ki nipurak suba maira paibi haudokhiba ningsing numiki thauramda phongdokhibani. Advanced Integrated Entrepreneurship Development Program gi makhada Food Processing Project haiba hiramda numit humni chupna sathagadaba workshop ama the National Small Industries Corporation Limited amadi Wild Forest Institute of Skill Development Chingmairong anina khusham naraga ngarang WFISD gi office ta haudokre. Thasigi kunda laikhidraba Imphal East District BTF Welfare Association ki member oiramba taret khuldagi soibam tolen tombana laikhidabada association gi maikaidagi awaba phongdokpaga loinana association asna laikhidrabagi imung manungda lupa lakh ama mateng pangkhrai. Haukiba sahi singdagi leptana chatharakpa let us donate blood voluntarily and contribute in the fight against COVID-19 haiba thimda nomagi oiba voluntary blood donation camp ama blood bank janimsta pangthokre. Dalit Sahitya Academy Manipur ki taramathoirak suba chahi gi mifam ngasi Kanglapak lambi da leiba Manipur Press Club ta pangthokre. Thauramadu da Rajya Sabha gi MP Sanajawale Semba Sakmai Asia ki MLA Haikham Dingo Japanese Hospital Manipur ki President Rajan Ayangba Social Activist Ibotombi Khuman Amadi Dalit Sahitya Academy gi National Secretary Y Mahendra Kumar na athoiba mithungnan sing oina thauramadu da saruk yakhi. Chatliba sahi asigi oina KAKCHING District Police ki oina mathau masak khangna amadi ningthijana tawba personnel singda ngarang KAKCHING gi SB Victoria Yangkhom Additional SP Elo Joyras Yumnam amadi Additional SP Operation Maniharna achamba khudol pot sing piduna pukning thogatkre. TENGNOUPAL District ZU oiramba N Arun Kumar haukiba tha asigi December ki tang kunmanga da manung matam sadana laikhidabada district asigi manung da lairiba tongan ba government employees sing yauna awaba phongdokpagi thauram ama TENGNOUPAL District Headquarter da laiba DC Conference Hall da pangthokre. Haukiba December ki tang kunmanga numita Manipur gi Art and Culture gi lamda khutma ba kalakar ama oirambata natana Manipur ki saknai raba lai saba yekpa amadi aiba aribam Sitrasor Sarmana Taibang Zengzel loiduna mapugi khoya khada Zengza khibada Khongmanjon ahum da leiba Sarma Arts and Crafts House ki maikedagi awaba phongdorakli. Haukiba thangza numita Guwahati da laklamba Union Home Minister Amit Sahana miyamgi oiba mifamda mama laiba ki damak thawaina pontha pikraba lamyan ba singbu Lana lamjingba yaba wafam phongdokhibabu yaningdaba phongdokladuna AJYCP gi member singna Union Home Minister Amit Shah gi EPG mai thaduna yaningdaba phongdokhrei khongjang sangsin kheba AJYCP gi member singna pendaba kholawkya sulawki. United Kingdom dagi halakhiba India macha Taruk anauba saklon amaga loinana sandorakleba COVID-19 laisat asi positive oire haiba khangba ngamkhrei. UK dagi halakhiba India masa taruk positive oire haina Union Health Ministry gi maike dagi ngasi official oina lauthokhrei.